ꯕꯪꯀꯁꯇ꯭ꯔꯣ ꯆꯦꯅꯦꯜꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯕꯪꯀꯁ ꯁꯃꯨꯔꯥꯏꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛꯀꯤ ꯃꯐꯝꯗ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯩ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯉꯁꯤ ꯄꯨꯔꯛꯏꯁꯦ ꯃꯌꯥꯝꯅꯗꯤ ꯌꯥꯝ ꯍꯥꯏꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯕ ꯂꯛꯁꯃꯤ ꯄꯨꯖꯥ ꯍꯥꯏꯗꯅꯆꯤꯡꯕ ꯃꯗꯒꯤ ꯃꯁꯤ ꯅꯨꯃꯤꯠꯁꯤꯗ ꯇꯧꯍꯧꯔꯗꯤ ꯑꯗꯨ ꯐꯪꯏ ꯍꯥꯏꯗꯅꯆꯤꯡꯕ ꯃꯌꯥꯝꯁꯦ ꯁꯤꯒꯤ ꯇꯧꯗꯧꯕ ꯊꯕꯛꯁꯤꯡ ꯑꯃꯈꯛ ꯂꯩꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯅꯤꯌꯣꯝꯁꯤ ꯈꯤꯇꯪ ꯆꯨꯝꯅ ꯇꯧꯔꯒꯅ ꯀꯥꯟꯅꯕꯁꯤ ꯐꯪꯅꯤ ꯅꯤꯌꯣꯝꯁꯤ ꯈꯤꯇꯪ ꯆꯨꯝꯗꯅ ꯇꯧꯔꯒꯅ ꯀꯥꯟꯅꯕꯁꯤ ꯐꯪꯉꯣꯏ ꯄꯪꯍꯥꯏꯗ ꯍꯥꯏꯖꯟꯕꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔ ꯆꯠꯈꯤ ꯑꯩꯈꯣꯏꯅ ꯊꯥꯁꯤꯒꯤ ꯅꯨꯃꯤꯠ ꯖꯤꯕꯥꯅꯤꯇꯥꯒꯤ ꯅꯨꯃꯤꯠꯁꯤꯗ ꯂꯛꯁꯃꯤꯒꯤ ꯄꯨꯖꯥꯁꯦ ꯇꯧꯖꯒꯦꯗꯅ ꯍꯥꯏꯔꯒꯗꯤ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯅ ꯏꯍꯥꯟ ꯍꯥꯟꯕꯗ ꯀꯩꯗꯧꯏ ꯃꯥꯁꯦ ꯑꯩꯈꯣꯏꯅ ꯗꯦꯠ 1ꯗ ꯅꯕꯦꯝꯕꯔꯒꯤ ꯗꯦꯠ 1ꯗ ꯂꯛꯁꯃꯤ ꯄꯨꯖꯥ ꯇꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 30ꯗꯒꯤ ꯄꯨꯖꯥꯁꯦ ꯍꯧꯔꯒ ꯇꯧꯈꯠꯂꯛꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕꯁꯦ ꯐꯪꯕ ꯉꯝꯃꯣꯏꯕꯀꯣ ꯁꯤꯒꯨꯝꯕ ꯅꯤꯌꯣꯝ ꯆꯨꯝꯗꯅ ꯇꯧꯔꯛꯄꯁꯤꯡꯁꯤꯅ ꯀꯩꯗꯧꯒꯦꯗ ꯑꯩꯈꯣꯏꯗ ꯀꯥꯟꯅꯕꯁꯦ ꯐꯪꯕꯁꯤ ꯌꯥꯝ ꯍꯟꯊꯍꯜꯂꯤ ꯐꯪꯗꯦ ꯑꯌꯥꯝꯕꯅ ꯆꯥꯡꯁꯦꯁꯁꯦ ꯌꯥꯝ ꯂꯣ 10%ꯒꯨꯝꯕ ꯃꯤ ꯐꯪꯈꯤꯕ ꯌꯥꯏ 90 ꯔꯤꯃꯦꯅꯤꯡ 90%ꯗꯤ ꯑꯌꯥꯝꯕꯅ ꯃꯪꯒꯣꯜ ꯑꯣꯏꯗꯕ ꯃꯥꯏ ꯄꯥꯛꯇꯕ ꯑꯩ ꯂꯥꯏ ꯄꯨꯖꯥꯁꯨ ꯌꯥꯝ ꯇꯧꯔꯨꯔꯦ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯦ ꯈꯣꯏꯔꯝꯕ ꯌꯥꯕ ꯈꯣꯏꯔꯝꯃꯨꯔꯦ ꯑꯗꯨꯕꯨ ꯀꯔꯤꯝꯇ ꯃꯪꯒꯣꯜ ꯑꯣꯏꯈꯠꯄ ꯂꯩꯇꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗ ꯈ꯭ꯋꯥꯏꯒꯤ ꯃꯔꯨꯑꯣꯏꯕ ꯂꯛꯁꯃꯤ ꯄꯨꯖꯥꯁꯦ ꯊꯥꯁꯤꯒꯤ ꯅꯨꯃꯤꯠꯁꯤ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯇꯧꯒꯗꯕꯁꯦ ꯀꯩꯅꯣ ꯍꯥꯏꯕꯗ ꯙꯟꯇꯦꯔꯥꯁ ꯄꯨꯖꯥ ꯀꯨꯕꯦꯔ ꯄꯨꯖꯥ ꯍꯥꯏꯕꯁꯦ ꯇꯧꯗꯧꯅꯦꯕ ꯂꯛꯁꯃꯤ ꯄꯨꯖꯥꯁꯦ ꯑꯁꯦꯡꯕꯗꯤ ꯅꯨꯃꯤꯠ 5ꯅꯤ ꯇꯧꯏ 19ꯅꯤ ꯄꯥꯟꯕꯁꯤꯗꯩ ꯍꯧꯔꯦꯔꯒ ꯅꯤꯅꯤ ꯄꯥꯟꯕ ꯚꯥꯏ ꯗꯨꯖ ꯍꯥꯏꯁꯤꯕꯨ ꯅꯨꯃꯤꯠꯁꯤꯐꯥꯎ ꯄꯥꯡꯊꯣꯛꯄꯅꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛꯁꯤꯗꯗꯤ ꯃꯁꯤ ꯆꯠꯅꯔꯝꯗꯦ ꯊꯥꯁꯤ ꯅꯨꯃꯤꯠꯁꯤ ꯈꯛꯇꯪ ꯇꯧꯏ ꯊꯥꯁꯤꯒꯤ ꯃꯃꯥꯡꯁꯤꯅ ꯖꯣꯡꯒꯤ ꯇꯥꯏꯗꯅ ꯆꯠꯅꯔꯝꯃꯤ ꯑꯗꯨꯒꯤ ꯃꯇꯥꯡꯁꯦ ꯑꯩ ꯈꯤꯇꯪ ꯃꯌꯥꯝꯗ ꯁꯟꯗꯣꯛꯅ ꯍꯥꯏꯒꯦ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎꯗꯤ ꯌꯦꯡꯕꯤꯌꯨ ꯂꯣꯏꯐꯥꯎ ꯌꯦꯡꯗ꯭ꯔꯒꯗꯤ ꯑꯩꯈꯣই ꯚꯥꯞ ꯇꯥꯕꯁꯨ ꯉꯝꯃꯣꯏ ꯑꯗꯨꯒ ꯊꯕꯛꯇ ꯃꯪꯒꯣꯜ ꯑꯣꯏꯕꯁꯨ ꯉꯝꯃꯣꯏ 19ꯅꯤ ꯄꯥꯟꯕꯁꯤꯗꯒꯤ ꯍꯧꯔꯦꯔꯒ ꯅꯤꯅꯤ ꯄꯥꯟꯕꯐꯥꯎ ꯄꯥꯡꯊꯣꯛꯄꯁꯦ ꯅꯪꯅ ꯂꯛꯁꯃꯤ ꯄꯨꯖꯥꯁꯤ ꯃꯄꯨꯡ ꯐꯥꯅ ꯇꯧꯒꯦ ꯍꯥꯏꯔꯒꯗꯤ ꯑꯦꯠꯂꯤꯁ 19, 19, 50 ꯑꯍꯨꯝꯁꯤꯗꯤ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 30 ꯍꯟꯗꯛꯀꯤ ꯑꯣꯛꯇꯣꯕꯔꯒꯤ ꯗꯦꯠ 30 ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯁꯤꯗꯒꯤ ꯍꯧꯒꯗꯕꯅꯤ ꯅꯨꯃꯤꯠꯁꯤꯒꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯗ ꯅꯨꯃꯤꯠꯁꯤꯒꯤ ꯁꯟꯙ꯭ꯌꯥ ꯃꯌꯥꯝ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤꯌꯨ ꯅꯨꯃꯤꯠꯁꯤꯒꯤ ꯁꯟꯙ꯭ꯌꯥꯒꯤ ꯃꯇꯝꯗ ꯐꯤ ꯑꯉꯥꯡꯕ ꯑꯃꯈꯛꯅ ꯑꯥꯁꯣꯟ ꯑꯣꯏꯕꯤꯔꯣ ꯑꯗꯨꯒ ꯅꯪꯅ ꯄꯨꯖꯥ ꯇꯧꯖꯒꯦꯅ ꯈꯟꯕ ꯃꯐꯝꯗꯨꯗ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯌꯥꯏꯀꯣ ꯅꯪꯅ ꯄꯨꯖꯥꯁꯦ ꯇꯧꯒꯦ ꯂꯥꯏꯒꯤ ꯃꯃꯥꯡꯗ ꯇꯧꯒꯦꯁꯨ ꯌꯥꯏ ꯂꯛꯁꯃꯤꯒꯤ ꯃꯨꯔꯇꯤ ꯃꯃꯥꯡꯗ ꯇꯧꯔꯁꯨ ꯌꯥꯏ ꯃꯨꯔꯇꯤ ꯃꯃꯥꯡ ꯅꯠꯇꯕꯗ ꯇꯧꯔꯁꯨ ꯌꯥꯏ ꯑꯦꯅꯤ ꯃꯐꯝ ꯑꯃꯗ ꯅꯪꯅ ꯄꯨꯖꯥ ꯇꯧꯒꯦꯅ ꯈꯟꯕ ꯃꯐꯝꯗꯣ ꯋꯥꯏ ꯁꯤꯠ ꯅꯥꯟꯅ ꯇꯩꯊꯣꯛꯑꯣ ꯅꯥꯜꯍꯜꯂꯣ ꯃꯗꯨꯗ ꯐꯤ ꯑꯉꯥꯡꯕ ꯑꯃ ꯊꯥꯔꯣ ꯐꯤ ꯑꯉꯥꯡꯕꯗꯨꯒꯤ ꯃꯊꯛꯇ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯈꯨꯖꯥꯏ ꯑꯃꯈꯛ ꯊꯝꯃꯣ ꯈꯨꯖꯥꯏ ꯑꯣꯏꯒꯦꯔꯥ ꯀꯣꯔꯤꯒꯤ ꯁꯦꯟꯖꯦꯡꯒꯤ ꯄꯥꯇ꯭ꯔ ꯑꯣꯏꯒꯦꯔꯥ ꯊꯝꯃꯣ ꯍꯥꯏꯔꯤꯕ ꯁꯦꯟꯖꯦꯡꯒꯤ ꯄꯥꯇ꯭ꯔꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯆꯦꯡ ꯍꯥꯞꯄꯣꯀꯣ ꯆꯦꯡ ꯍꯥꯞꯄꯅꯤ ꯆꯦꯡ ꯍꯥꯞꯄꯒ ꯊꯝꯆꯦꯠ ꯃꯔꯨꯁꯦ ꯑꯍꯨꯝꯈꯛ ꯍꯥꯞꯄꯤꯔꯣ ꯃꯅꯨꯡꯗꯨꯗ ꯀ꯭ꯋꯥ ꯃꯔꯨ 5 ꯍꯥꯞꯄꯤꯔꯣꯀꯣ ꯀ꯭ꯋꯥ ꯃꯔꯨ 5 ꯑꯗꯨꯒ ꯊꯝꯆꯦꯠ ꯃꯔꯨ 3 ꯀꯔꯤꯒꯨꯝꯕ ꯐꯪꯉꯒꯗꯤ ꯊꯝꯆꯦꯠ ꯃꯔꯨꯁꯤ 12 ꯐꯥꯎ ꯍꯥꯞꯄ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯅꯍꯥꯟꯒꯤ ꯃꯃꯥꯡꯒꯤ ꯅꯨꯃꯤꯠꯇꯨꯗ ꯌꯥꯝꯅ ꯇꯥꯡꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ 3 ꯍꯥꯞꯄꯁꯨ ꯌꯥꯏ ꯑꯗꯨꯅ ꯃꯌꯥꯝꯗ ꯉꯝꯃꯒꯅ 21 ꯉꯝꯗ꯭ꯔꯒꯅ 3 ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯀ꯭ꯋꯥ ꯃꯔꯨ 3 ꯍꯥꯞꯄꯤꯔꯣ ꯑꯗꯨꯒꯤ ꯃꯊꯛꯁꯤꯗ ꯑꯇꯣꯞꯄ ꯆꯐꯨ ꯃꯆꯥ ꯑꯃ ꯃꯗꯨꯒꯤ ꯈꯨꯖꯥꯏꯅ ꯂꯣꯡꯈꯠꯂꯁꯨ ꯌꯥꯏꯀꯣ ꯇꯨꯔꯣꯏꯗꯕ ꯃꯑꯣꯡꯗ ꯑꯇꯣꯞꯄ ꯆꯐꯨ ꯃꯆꯥ ꯑꯃ ꯈꯨꯖꯥꯏ ꯑꯣꯏꯒꯦꯔꯥ ꯑꯃ ꯄꯨꯕꯤꯔꯛꯑꯣꯕꯀꯣ ꯆꯦꯡꯗꯨꯒꯤ ꯃꯅꯨꯡꯗ ꯊꯝꯆꯦꯠ ꯃꯔꯨꯗꯨꯅꯦ ꯆꯦꯡꯗꯨꯒꯤ ꯃꯊꯛꯇ ꯊꯝꯆꯦꯠ ꯃꯔꯨꯗꯨꯅꯦ ꯀ꯭ꯋꯥ ꯃꯔꯨ 5ꯅꯦ ꯑꯈꯦꯠꯄ ꯑꯣꯏꯅ ꯇꯧꯕꯤꯔꯣꯀꯣ ꯆꯦꯡ ꯃꯊꯛꯇ ꯍꯥꯞꯇꯣꯏꯅꯤꯅ ꯀ꯭ꯋꯥ ꯃꯔꯨ 5ꯗꯨꯅꯤ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯆꯐꯨ ꯃꯆꯥ ꯑꯃ ꯊꯥꯡꯒꯠꯄꯤꯔꯣ ꯑꯣꯔ ꯀꯟꯇꯦꯅꯔ ꯑꯃ ꯊꯥꯡꯒꯠꯄꯤꯔꯣ ꯃꯗꯨꯗ ꯒꯪꯒꯥꯖꯣꯜ ꯂꯩꯔꯒꯅ ꯒꯪꯒꯥꯖꯣꯜ ꯍꯥꯞꯄꯤꯔꯣ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯍꯥꯞꯄꯤꯔꯣ ꯆꯨꯝꯅꯒꯤ ꯏꯁꯤꯡ ꯑꯆꯝꯕꯁꯦ ꯍꯥꯞꯄꯤꯔꯣ ꯆꯤꯅꯤꯗꯨ ꯁ꯭ꯄꯨꯟ ꯑꯃ ꯍꯥꯞꯄꯤꯔꯣ ꯑꯗꯨꯒ ꯅꯨꯡꯗꯥꯡꯁꯤꯃ ꯑꯩꯈꯣꯏꯒꯤ ꯄꯨꯖꯥꯁꯦ ꯃꯁꯤꯁꯦ ꯏꯁꯤꯡꯗꯨꯗ ꯑꯩꯈꯣꯏꯒꯤ ꯀꯣꯏꯟ ꯑꯃꯒ ꯍꯥꯞꯇꯣꯏꯅꯤꯀꯣ ꯒꯪꯒꯥꯖꯣꯜ ꯑꯣꯏꯒꯦꯔꯥ ꯏꯁꯤꯡ ꯑꯆꯝꯕ ꯑꯣꯏꯒꯦꯔꯥ ꯏꯁꯤꯡ ꯑꯆꯝꯕꯗꯨꯒꯤ ꯃꯊꯛꯇ ꯀꯣꯏꯟ ꯑꯃꯈꯛ ꯊꯥꯗꯔꯣ ꯑꯗꯨꯒ ꯁꯅꯥꯔꯩ ꯄꯔꯦꯡ ꯃꯆꯥ ꯑꯃꯈꯛ ꯁꯤꯖꯟꯕꯤꯔꯣ ꯃꯊꯛ ꯊꯪꯕ ꯆꯐꯨꯗꯨꯗ ꯌꯥꯝ ꯇꯦꯟꯕ ꯌꯥꯏꯀꯣ ꯁꯅꯥꯔꯩꯗꯣ ꯁꯥꯡꯒꯦꯔꯥ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯅꯥꯔꯩ ꯃꯆꯥ ꯑꯃꯈꯛ ꯁꯤꯖꯟꯕꯤꯔꯣ ꯑꯩꯈꯣꯏꯅ ꯂꯛꯁꯃꯤ ꯄꯨꯖꯥꯒꯤ ꯄꯣꯠ ꯆꯩ ꯂꯩꯕꯅꯆꯤꯡꯕ ꯃꯌꯥꯝꯁꯦ
दिवाली नुमित लेबीनोबा हारिबा नुमिसे कुबेर पूजा तौबा नुमिसे धनतेरस हाइना तौबा पूजा नुमिसिदा लेबियो मसे नंग ngamjabai matung ini ko mi mana sana leibe yai lupa leibe yai any leibe yai adagi lik leibe yai khuji leibe yai duguma mayam do mai magi capacity matung ina tawbiro adu natraga su kai do yai any utensil ko imungi chakhong gi oiba pochai leibe yai jewelry yai gold silver adubu electronic item na singma singsu leiba su yai suksoi soidana leigadabadi numitsida sumchit amadi soidana leibiyo bakwa sumchit leido isi maram di kai gino sumchit haise fataba bot puno makse loin sitok khiba pot neba adana numisida akoi sumchit leibisi amaru oye bakwa akoi gi imung sida leiba fataba si lai gi tin gi watu negative energy haiba pot se hek leiring khai di positive si phang oye bakwa positive phangge haragadi negative energy lokthokhiba tai maramadana negative energy lokthokpa ngamba pot haibadi fataba amot akai haise negative energy ngaktani adugumba pot singdo sitokpa yaba sumsi simadi numisida suksoi soidana leibiro numisida akoina leiba yadaba pot khara lei madudi kaino da thang kati yatum machin tumba pot maya thawba pot haibana singba pot singse sigi numisida leinade amadi leibigano aduga numisida khoigi likli gi pot leirase ko glass kumba gi cup glass ki pot chai leiba sukai sukai de ngam bagi ai gi matung ile ai pamjaba pot ama leiyo yai sana legi yai lupa legi yai kole adugumba ma leire aduga numisigi hairiba chafu thamaga puja tawdori se tawgadoriba natraga tawgadori bido aduna kari masugi phijwan se kadage adana haibada orange color komla masu natragana yellow masugi nupana tawigadabu ere hangama pan masugi khudai ma setpiro nupina tawgadabu ere su yellow masugi phanek setpiro phinbiro yai ko ado nupagi na yellow do sut tawdrobog yai ko nupigi di sut tawbiro ade orange sut tawrsu yai ade date akhoi october gi date 30 gi numisini ko sandhya gi matam sida sigi puja se tawbiro this November ki date 1 da Lakshmi puja tawbada khoina phone ji suksoi soidana phange na haragadi numisida hairiba puja si tawragi starting tawbiro posi lengdana thambiro date 30 gi numit sigi hairiba puja si hograb matungda akoina yam luba tawgadaba amkhak lei madudi karino date 31 gi morning se masidai sida akoina tahugada amkhak leiba 31 morning sida kadawre kungi mapani pamba numise sidai sida akoina ayukta akoigi iruja hogada amkhak leiba sigi pose iruja hogdragadi khoina tawdoriba mayamse karimta kana ba phangoi ko adana akoi iruja bagi timing do date 31 gi pung 3 ga minute 3 tagina pung 5 ga minute kuma thoi ba pung 3 ga minute 3 tagi 5 ga minute kuma thoi ba pung 1 ga minute 13 sigi manungda suksoi soiden iruja biyo ba ko nupi kangbu dinga line ngamgadra khali nupa singde khitang doubt lei adubu ngamna ba tawbiyo kaino de pot ama phangba se effort na sing makhara yaudra gadi hepta irai rai na phangba yaroi tiro hari manu mise kari kauge da khoigi narakasur hai na kawba dugu hingsa base bhagwan Sri Krishna na hat leraga 16,100 nupi siman pharaga thaname adu singji free thadokhiba dugumba numit neba ko hariba numisibu akoina kari narak chaturdashi ene su khangnai aduga swati diwali ene su khangnai ba swati diwali masa ani ene su khangnai haidi bhagwan Sri Krishna ne misida akoi thangwai mayam ama lale ade akoina hana dei sana ko jongita in taw jongita si kaino akoi jomda jomrajda mai kanom khak tawbum khak change ba tawri si kaino ai ipai pu singse masi kaidawi jom lebak ta lei khraba mayam sing mafam da ikenom khak moi doge afabo ohan bi oina kachabane ba ko kaliba posi ipai pu sing na penbi daga de ise afabo oeba maram de kai noida priti struti nam lei masigi mantra ji thibada ekoi na thiri se pita sarga pita hi dharma pita hi paramanga tap priti priti mapanne priyante sarva devata priti sarana kamle bhyo namo haibane ba ipa ipana sargani ipana dharmani
ꯏꯄꯥꯁꯤꯅꯕꯨ ꯍꯦꯛ ꯄꯦꯜꯂꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯁꯔꯒꯗ ꯂꯩꯔꯤꯕ ꯂꯥꯏ ꯃꯌꯥꯝꯁꯤꯅꯁꯨ ꯂꯣꯏ ꯄꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯕꯤ ꯑꯗꯨꯅ ꯑꯗꯨꯒꯨꯝꯕ ꯏꯄꯥꯗꯨꯒꯤ ꯃꯐꯝꯗ ꯈꯨꯔꯨꯝꯖꯔꯤꯅ ꯍꯥꯏꯕꯅꯤ ꯃꯁꯤ ꯃꯤꯅꯤꯡꯗꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯁꯤꯅ ꯄꯦꯜꯂꯒꯗꯤ ꯑꯩꯁꯦ ꯑꯐꯕ ꯐꯪꯉꯦ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯕꯤꯌꯨ ꯅꯠꯇ꯭ꯔꯒ ꯅꯣꯔꯣꯛꯇ ꯇꯥꯒꯗꯕ ꯂꯩꯔꯁꯨ ꯃꯗꯨꯒꯤ ꯐꯠꯇꯕ ꯐꯣꯟ ꯄꯤꯕꯤꯒꯅꯨ ꯍꯥꯏꯗꯅ ꯖꯣꯟ ꯃꯔꯥꯖꯗ ꯑꯗꯨꯒꯨꯝꯕ ꯀꯦꯟꯗꯜ 5ꯈꯛ ꯊꯥꯟꯕ ꯆꯠꯀꯗꯧꯔꯤꯕ ꯃꯤꯗꯨꯗꯤ ꯑꯌꯨꯛꯀꯤꯗ ꯏꯔꯨꯖꯕꯁꯦ ꯅꯔꯛ ꯆꯇꯨꯔꯗꯁꯤꯒꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯏꯔꯨꯖꯕꯁꯤꯃꯗꯤ ꯀꯝꯄꯜꯁꯔꯤ ꯑꯣꯏꯕꯤꯌꯨ ꯃꯁꯤ ꯏꯔꯨꯖꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯑꯍꯜ ꯂꯃꯟ ꯃꯌꯥꯝꯗꯣ ꯀꯔꯤꯒꯨꯝꯕ ꯅꯣꯔꯣꯛꯇ ꯇꯥꯗꯅ ꯂꯩꯔꯝꯕ ꯑꯣꯏꯔꯒꯁꯨ ꯃꯣꯏꯁꯦ ꯀꯣꯛꯇꯅ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯕꯣꯔ ꯌꯥꯝ ꯆꯥꯎꯅ ꯆꯥꯎꯅ ꯄꯤꯅꯕꯤꯕ ꯍꯥꯏꯗꯨ ꯑꯣꯏꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯖꯣꯡꯒꯤ ꯃꯆꯟꯅꯨꯄꯤꯁꯦ ꯖꯃꯨꯅꯥ ꯀꯧꯏ ꯑꯗꯨꯅ ꯖꯃꯨꯅꯥꯁꯦ ꯖꯝꯃ ꯑꯥꯅꯨꯖꯥ ꯍꯥꯏꯕꯅꯤ ꯖꯣꯡꯒꯤ ꯃꯆꯟꯅꯨꯄꯤ ꯍꯥꯏꯗꯅ ꯍꯥꯏꯕꯅꯤ ꯃꯔꯝꯁꯤꯅ ꯖꯣꯡꯒꯤ ꯃꯆꯟꯅꯨꯄꯤ ꯑꯣꯏꯕꯁꯤꯒꯤ ꯃꯐꯝꯗ ꯃꯥꯁꯨ ꯄꯨꯖꯥ ꯈꯤꯇꯪ ꯀꯠꯄꯅꯗꯤ ꯆꯨꯝꯃꯤ ꯍꯥꯏꯗꯅ ꯀꯅꯥꯒꯨꯝꯕꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯗ ꯀꯦꯟꯗꯜ ꯑꯃ ꯇꯧꯔꯒ ꯏꯁꯤꯡꯗ ꯇꯥꯎꯍꯟꯕꯗꯣ ꯑꯩꯈꯣꯏꯅ ꯊꯥꯏꯅꯗꯤ ꯖꯣꯡꯒꯤꯇꯥ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯈꯪꯅꯔꯝꯃꯤ 이루자가다바 미싱도나 이싱도다 까이 하거니 토이딩 아무고도 머루 음땅 다더비오바 아두가 누미시다 타오체 타오 하이버 자치마 밍원다 돈야 또바 야데 피톡바 야데 미나 로게나 하라가수 피베 야데바고 데 31 누미세 아두가 white 마추기 피셋피로 나트라가나 얌나 라이트 오이바 두금바 ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯀꯂꯔ ꯁꯤꯖꯤꯟꯅꯔꯁꯨ ꯌꯥꯏꯀꯣ ꯅꯨꯄꯤꯅꯗꯤ ꯊꯥꯟꯕꯁꯤ ꯀꯌꯥ ꯆꯠꯅꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨ ꯅꯨꯄꯥꯅ ꯊꯥꯟꯕ ꯑꯣꯏꯔꯒꯗꯤ ꯑꯉꯧꯕ ꯃꯆꯨ ꯁꯤꯖꯤꯟꯅꯕꯤꯔꯣ ꯀꯅꯥꯒꯨꯝꯕ ꯑꯍꯜ ꯂꯃꯟꯁꯤꯡꯅꯁꯨ ꯊꯥꯟꯕ ꯑꯗꯨꯝ ꯏꯆꯥꯒꯤꯅꯤ ꯏꯄꯨꯔꯣꯏꯕꯒꯤꯅꯤꯅ ꯃꯩ ꯀꯠꯄ ꯌꯥꯎꯏ ꯀꯩꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯆꯠꯂꯒꯗꯤ ꯌꯥꯝꯅ ꯂꯥꯏꯠ ꯑꯣꯏꯕ ꯑꯉꯥꯡꯕ ꯃꯆꯨ ꯁꯤꯖꯤꯟꯅꯕꯤꯕ ꯌꯥꯏ ꯅꯨꯄꯤ ꯀꯥꯡꯕꯨꯅ ꯅꯨꯄꯥ ꯑꯣꯏꯔꯒꯅ ꯑꯉꯧꯕ ꯃꯆꯨ ꯁꯤꯖꯤꯟꯅꯕꯤꯔꯣ ꯑꯗꯨꯒ ꯃꯨꯡꯐꯝꯗ ꯀꯦꯟꯗꯜꯗꯤ ꯀꯦꯟꯗꯜ ꯃꯆꯥ 5 ꯗꯤꯌꯥ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯃꯆꯥ ꯑꯣꯏꯒꯦꯔꯥ ꯃꯁꯤꯡ 5 ꯊꯥꯟꯕꯤꯔꯝꯃꯨ ꯑꯗꯨꯒꯨꯝꯕ ꯑꯩꯒꯤ ꯂꯩꯒꯗꯧꯔꯤꯕ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯅꯤꯡꯁꯤꯡꯉꯒ ꯑꯃꯨꯛꯇꯪ ꯈꯣꯏꯔꯝꯕꯤꯔꯝꯃꯨ ꯃꯣꯏꯅ ꯑꯗꯨꯒꯨꯝꯕ ꯑꯋꯥ ꯑꯅꯥꯗꯩ ꯀꯣꯛꯑꯗꯤ ꯂꯩꯍꯧꯔꯤꯕ ꯃꯆꯥ ꯃꯁꯨꯗ ꯕꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯄꯤꯅꯕꯤ ꯕꯣꯔꯗꯣ ꯆꯥꯎꯅ ꯃꯣꯏꯅ ꯄꯤꯕꯤꯔꯛꯄꯗꯨꯅꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯃꯗꯨꯃꯛꯅ ꯂꯛꯁꯃꯤꯗꯣ ꯐꯪꯖꯕ ꯍꯥꯏꯗꯣ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅꯤ ꯂꯛꯁꯃꯤ ꯄꯨꯖꯥ ꯍꯧꯗ꯭ꯔꯤꯉꯩꯒꯤ ꯗꯤꯋꯥꯂꯤ ꯍꯥꯏꯗꯤ ꯊꯥꯁꯤ ꯅꯨꯃꯤꯠꯀꯤ ꯃꯃꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯑꯅꯤꯁꯦ ꯇꯧꯍꯧꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣꯁꯦ ꯉꯁꯥꯏꯒꯤ ꯐꯪꯒꯗꯧꯔꯤꯕ ꯄꯣꯠꯁꯦ ꯐꯪꯕ ꯉꯝꯃꯣꯏꯕꯀꯣ ꯑꯗꯨꯅ ꯁꯤꯒꯤ ꯑꯅꯤꯁꯤꯃ ꯇꯉꯥꯏ ꯐꯗꯅ ꯑꯃꯨꯛꯇꯪ ꯇꯧꯕꯤꯔꯣ ꯂꯛꯁꯃꯤ ꯄꯨꯖꯥ ꯅꯨꯃꯤꯠꯇ ꯀꯔꯤ ꯇꯧꯗꯒꯦꯗꯣ ꯃꯗꯨꯃꯗꯤ ꯑꯩ ꯍꯌꯦꯡꯁꯤꯃꯨꯛ ꯇꯧꯔꯒ ꯂꯛꯁꯃꯤ ꯄꯨꯖꯥ ꯅꯨꯃꯤꯠꯇ ꯇꯧꯔꯛꯀꯗꯕ ꯄꯣꯠꯁꯤꯡꯗꯣ ꯂꯛꯁꯃꯤ ꯄꯨꯖꯥ ꯍꯥꯏꯅ ꯑꯩꯅ ꯍꯦꯛꯇ ꯌꯨꯝꯗ ꯂꯛꯁꯃꯤ ꯂꯥꯛꯂꯒ ꯑꯍꯥꯎ ꯑꯊꯨꯝ ꯌꯥꯝ ꯀꯠꯁꯜꯂꯒ ꯀꯦꯟꯗꯜ ꯑꯇꯥꯡꯕ ꯐꯖꯕ ꯃꯩꯅꯆꯤꯡꯕ ꯊꯥꯜꯂꯒ ꯀꯦꯟꯗꯜ ꯌꯥꯝ ꯊꯥꯜꯂꯒ ꯂꯛꯁꯃꯤ ꯐꯪꯗꯧ ꯅꯠꯇꯦꯕꯀꯣ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣꯗ ꯂꯥꯏꯒꯤ ꯋꯥ ꯑꯃꯨꯛ ꯇꯣꯛꯑꯁꯦꯕ ꯅꯦꯒꯦꯇꯤቭ ꯄꯣꯖꯤꯇꯤቭ ꯂꯩꯔꯛꯄ ꯃꯇꯝꯗ ꯅꯦꯒꯦꯇꯤቭ ꯏꯅꯔꯖꯤ ꯂꯩꯔꯤꯉꯩ ꯄꯣꯖꯤꯇꯤꯚ ꯚꯥꯏꯕꯁꯤ ꯐꯪꯕ ꯉꯝꯃꯣꯏ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤ ꯍꯥꯟꯅ ꯇꯥꯡꯊꯣꯛꯈꯤꯕ ꯑꯃ ꯆꯪꯉꯤ ꯂꯥꯏꯗ ꯍꯥꯏꯔꯒ ꯅꯦꯒꯦꯇꯤꯚ ꯏꯅꯔꯖꯤꯁꯦ ꯀꯩ ꯍꯥꯏ ꯑꯣ ꯂꯛꯁꯃꯤ ꯍꯥꯏ ꯑꯣ ꯂꯛꯁꯃꯤꯁꯦ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯀꯔꯤ ꯍꯥꯏꯅ ꯁꯤꯖꯤꯟꯅꯔꯝꯃꯤ ꯑꯣ ꯂꯛꯁꯃꯤ ꯍꯥꯏꯕꯒꯤ ꯃꯍꯨꯠꯇ ꯑꯣꯂꯛꯈꯤ ꯍꯥꯏꯅ ꯁꯤꯖꯤꯟꯅꯩ ꯑꯗꯨꯒꯨꯝꯕ ꯑꯣꯂꯛꯈꯤꯁꯤꯅ ꯏꯃꯨꯡꯗ ꯂꯩꯔꯒꯗꯤ ꯂꯛꯁꯃꯤ ꯆꯪꯉꯛꯄ ꯉꯝꯗꯦ ꯑꯗꯨꯅꯅꯤ ꯑꯩꯈꯣꯏꯅ ꯑꯣꯂꯛꯈꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯣꯂꯛꯁꯃꯤ ꯍꯥꯏꯒꯗ꯭ꯔꯥ ꯁꯤ ꯍꯥꯟꯅ ꯇꯥꯟꯊꯣꯛꯇꯅ ꯄꯨꯖꯥꯁꯤ ꯇꯧꯔꯨꯕꯗꯒꯤ ꯃꯁꯤꯒꯤ ꯐꯣꯟꯁꯦ ꯉꯁꯤꯐꯥꯎ ꯐꯪꯕ ꯉꯝꯗꯦ ꯑꯗꯨꯒꯨꯝꯕ ꯑꯣꯂꯛꯁꯃꯤ ꯇꯥꯟꯊꯣꯛꯀꯗꯕ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨꯗꯤ ꯑꯩ ꯁꯤꯒꯤ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤ ꯇꯧꯕꯤꯔꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩ ꯗꯤꯋꯥꯂꯤ ꯅꯪꯅꯕ ꯃꯁꯦ ꯁꯣꯏꯗꯅ ꯑꯃꯨꯛ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯃꯗꯨ ꯅꯨꯃꯤꯠꯇ ꯀꯔꯤ ꯀꯔꯤ ꯗ꯭ꯔꯦꯁ ꯁꯦꯠꯀꯗꯕ ꯀꯔꯤ ꯀꯔꯤ ꯀꯠꯀꯗꯕ ꯍꯥꯏꯕꯅꯆꯤꯡꯕ ꯃꯌꯥꯝꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧ ꯑꯣ ꯂꯛꯁꯃꯤ ꯇꯥꯟꯊꯣꯛꯀꯗꯒꯦꯗꯣ ꯑꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯃꯨꯛ ꯁꯦꯝꯃꯒ ꯊꯥꯒꯠꯆꯔꯛꯀꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯌꯥꯝ ꯋꯥꯔꯁꯨ ꯋꯥꯅ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯏꯀꯥꯏ ꯈꯨꯝꯅꯕ ꯊꯥꯒꯠꯄ ꯍꯥꯏꯗꯨ ꯐꯣꯡꯗꯣꯛꯆꯔꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯟꯗꯛꯀꯤ ꯗꯤꯋꯥꯂꯤꯁꯤꯗꯤ ꯃꯄꯨꯡ ꯐꯥꯕ ꯑꯐꯕ ꯂꯟ ꯊꯨꯝꯅ ꯇꯤꯟꯕ ꯍꯥꯏꯗꯣ ꯐꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯅꯤꯅꯤꯁꯤ ꯈꯛꯇꯪꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯍꯥꯏꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯄꯥꯡꯊꯣꯛꯄꯤꯌꯨ ꯑꯗꯨꯒ ꯈꯦꯟꯅꯕ ꯑꯃꯇꯪ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯣ ꯌꯦꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯒ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛꯇ ꯍꯟꯅ ꯍꯟꯅ ꯈꯨꯔꯨꯝꯖꯩ